Online Manipur YouTube channel being bir mempum nam pomak hanna taram noksari han badem na maru iba pawam update jage tangkun hundung village mapitel hill range ukrul district ta Manipur police na Acre kuntra muki poppy plantation Manghan Takhankhre destroy ta ukre haina aduga mathangi update asna Erang Thoknaba Ensilliba Kukigi MLA taragi Mathakta Sarkarna ain gi thabuk lokhat pangam jiba karigino Manipur da kamunan Erang Thoknaba Ensilliba Kukigi MLA taragi Mathakta Sarkarna ain gi thabuk lokhat pangam jiba karigino haina citizen for justice ki senior member oidiba senior advocate khaidam manina phungdokre ngasi imphal gi major khulda leiba press club ta pangthok paw ngimpham amada senior advocate manina hai me ahum dagi ngasi pawasa thriba tha taret phar luba Kukigi singil lan asi lepnaba miyam gi mifamda wangang bakaya yawi madugi sorok am oina haukiba July thagi tang kontra da imphal iski mafam amada fox na sinba miyam gi mifamda wangang luba miyoi ani yauna miyoi manga da chief judicial magistrate churasan purna somon tharakre somon asi Kukigi miyoi amna court ta case torpadagi tharakpani hairiba July kontra gi mifam aduda hanagi district session judge oiramba amadi housing citizen for justice ki vice chairperson oiriba nautu nesori amadi Manipuri university gi law department gi head oiriba premsan Kukigi singi mayokta wangang ki maduda nautu nesori na Kemo dress lan gi pijon setuna ikoi churasanpur mori amadi kangpok pida sangsin ki haiki amadi premchana Kukigi zo mijo singbu tumna hat kadabani attack to gadabani haina maran shiraki mahak makata na hai mitei di India gi constitution amadi lobu yamna ikai khumnei maram aduna churasanpur court ta soidana satkani tobutabu sarkar na matik saba security pi gadabani court na sisipur gi court November 8 phawda lakna pa hirakpani adubu sedi numit tram ngani helaba matung da phangbana nang haudre mathang court na kawrak pada soidana satkani haina phungdoki mahak na makata aduna hai Kukigi singna national highway ani da ngahek leitana ban blockade toba mitei yaubra haina sek toba paisa khaiba paisa lakpa lut toba tawriba kaya si sarkar nu khudak tamatik sabo lokhatuna tokhan gadabani makhada satpa yadabani nungthaki lambi da sotok sen tawi masdasu hana imphal dagi Guwahati phawbugi aeroplane gi bhara asilpa lising aniga chanipan dagi ahum phawbani adubu ngarang da aikoi ki member ama Guwahati dagi imphal da lakpa da lupa lising mapallom sangle bhara khangang hengat pa asina miyam da sauna akai be pire maram asina private flight sing na munna khallaga bhara lobiyu natrabadi ain gi oiba thabuk mayuk narakpa yai hiram asda su sarkar na miding sanghaningi sarkar na Manipuri lal hulu amaga santi gi wari saba asi afaba khongthang ni bharat sarkar na Manipuri Erang asiga mari lainana thijenna ba judicial inquiry tawna ba justice lambana lusingo miyo humna sabatim amanu minifu ngani lakani masimiyam ni Erang asigi matang da marik sumba wafam phungdu piyo amadi mitei gi arupa laifam oiriba thangjing laifam len asi historical place oibata natana protected area ni laifam bu sing aduna cross mag yungsilakpa asi laibakti bani masi Christian learning saliba sing bu ikai be pibani asiguma matung hoktaba thawung asi sarkar na kudak tagi lefan duna matik saba thabuk lokhat tuna matung de yade haiba makhangan pamatam oire ngasi ngarang Delhi da mitei masada khutharakpa asi lan asi hena pakthok chawthorakna ba barton tawani hiram asi sarkar na sabsaba thabuk nupa thokna lokhat pagi mathau tare marak sida Kukigi na ngarang hanchu nongui amadi bom landarak liba asi sarkar na sabsana thingtrobadi praja sing chongthorokpa tabani maram sina sarkar na hero oyu na thauna leina thabuk lokhat lu amadi hauja tengkhang kayarakta Kukigi MLA tarana Manipur gi apunbagi saktam sing na duna mitei commando mori da thambe yare Kukigi separate administration PU haina Kukigi miyam bulamjing ba asina Erang asi makha samthana ba masak amma oiri maram asina makoi taragi Mathakta sarkar na ain go iba thabuk lokhat pangam jeba kari gino haina phongdoki loinana nautu nesori amadi premsana churasanpur court ta soidana satkani tawbutabu makoi bu asoyangam Thoknaba sarkar na matik saba security PBO haina nautu nesori amadi premsana phongdoki